ISTV की मणिपुरी पाव मियंग ताबिरिबा पुमनमकपु तरामना ओक्सरी हौजिक अहानबदा मरुइबा पावसिंग Human Resource Matik Sana Semgatpa Khaktana Afaba Tunglamsat ama semba ngamgani haina Deputy Chief Minister Waijoy Kumar na haikre Congress na Birtigan Rajit ki chama humphuni thoi suba mapokumon thoram pangthokre amadi Lenga ki mari leina basing na Thobal Turel gi ising kanma ngamdre haina Thobal miyam na penadre Hauzik mapungoi ba pau pizari Human Resource Matik Sana Semgatpa Khaktana Afaba Tunglamsat ama semba ngamgani haina Deputy Chief Minister Waijoy Kumar na ngasi Imphal Hotel na pangthokpa National Seminar hokdokpagi thorom da haikre Federation of Government College Teachers Association Phegok Tana Sinduna Pangthokpa Reforming Teaching Learning and Evaluation in Collegiate Education Habiramasida Pangthokpa National Seminar Hokdokpagi Thoromaduda Phegok Tagi President Dr. Episok Madi Tongan ba College ki Principal Yauna Oza Kayana Saruk Yakhi Deputy Chief Minister Waijoy Kumar na makataraduna college tamliba mahiroi singi marakta ayambana mahi masing tambada section mawatpagi mamitai ngasi pangthokliba seminar asina college ki mahiroi sing takpi tambibada kanaba kaya piragani haiki Teaching should enable a person to think, to understand and think. Thinking, making a person think, that is very important. If you are not able to think, then you will not be able to understand, you will not have, and you will not be able to become successful in life. So that is, in the teaching, first of all, let us try to make them enjoy learning. Unfortunately, today what we see, say particularly school education, I see in school education, the children, somebody burdened down by tuition after tuition after tuition. I think this sort of this habit, I think we should try to give up. Manipur Pradesh Congress Committee na sinduna athauba Birtigan Rajit ki chama humphunithoi suba mapok kumon thoram ngasi BT Rota laiba Congress Bhavan da pangthokre thoramadada Hana Chief Minister Oramba Opposition Leader Okram Ibobi MPCC ki President and Haukif MLA Gaikhangam yauna Congress ke MLA singamadi thaupuba kayana saruk yakhi Opposition Leader Okram Ibobina ngayak ki oiba India government ki namthak toba asina leibak kahenaba amadi kanglup masel gi marakta nungsinadana maram amo ohele haiki India government na naga khaktagi oiba state pibada yaningbagi wafam media da phongdorakpa asina leiriba issue sing mapung phana loisindaba ngayak ki namsinnaba thajaba pibani maduna kanglup masel gi marakta langtaknaba amadi khoisaunaba pohaliba asi achumba afaba lengak lona manate mahangna makha taraduna British ki loilam lengaktagi maraiba punin tamnaba hotnabada lal hawi haiduna phasi tawduna hatkiba Birtigan Rajit kumna ninghanadana bagi thongna lingzel laina hingba changi haiki Moidi Karigumba solution namata puthokna ba tawdaba haiba tare divide and rule policy do adum tawraga delay tawdan delay taw thambaji moigi habit ni public ta moi biful to holaga India gi ngasi gi laiba super power se economically oiba yai or otherwise masi congress na sangkolakpadagi lakpane ba ngasi gi status se Atol Bihari Bajpayee na sahi manga Narendra Modi ji na sahi manga haya khalasiaba sida ngasi gi India da lairiba telecommunication ki hairo or science ki lamda hairo amada hairo tawriba mayam se congress matamda moina di sahi humpu haiba humpu sida semgalakna matang semgalakna India singa sidi prithvi gi super power gi lamji and sangsel ibase moina macet tam anirak tawraga moina Egypt moina semba dawna tawbase masidi aidi mohi gi damta ikai bi haiba tare
Kanglup amakhakta amadi lining amakhakta chatkadabani haibagi wakhalol chenba supnam laingak marup phangna muthatnaba mayam sangduna hotna minabagi matam lakle haina hanagi chief minister Okram Ibobina phongdokre Langthabal block congress committee na sinduna kakwada laiba Okram Joygi yumda pangthokiba chama humphunithoi suba birtikandrajit ki mapok numit amadi get together tharamda wafamasi mahangna phongdokhibani Ibobina makataraduna mama laibaki ningtamnabagi tamak thawai katkiba athawba tikandrajit ki chada nauda ngaktani ngasi laibak asida paliba government na kanglup amakhak lining amakhakta chatkadabani haibagi wakhalolda lalong ama chatharikliba asi yade haiba khanganba matam oire haiki Kanglup kharagi dharma amakhakta tawraga koi bharat sibu oigadamni haiba sigumba yamna dictatorship oiba sigumba laiba sapu laiba mayam punamakse masi maru phangna muthatkinanaba koi hotnaminabagi tanja adu la haiduna ngasi senaba numit haiba tare bir tikendrajiti samaga phuni thoirak sida matok moni palana sida ai tendapna ai wafam krasi ai thamjebani Congress Working Committee ke member gakhangamna opposition leitana aphabalengak amata purak pangamloi principal yaudabelengak asi tungkoina chatpangamloi lengak asi democracy hatokpa constitution khongoina ba freedom of speech matpa lengak oire haikhe Congress na amok hanai punsi sangaloi na whatsapp ko ngambira ba ko kay no piyo de pisagi BJP ni saka pahi da nunga mo thong thilaka da ni Sakar, bayar kar atong chiri chongba principal yaw daga kangu dana sai bas hari judi paksa da turen mayan sakrai da join tawi samudra bo sai do ko kai kan ne chiri ko turen sa se samudra ipak tam tingda ba khang ba turen sa sin so ngang sa is kai ko Lenga ki mari leina besingna Thobal Turelgi ising kanbangamdre haina Thobal miyamna penadre matam kayagi mamangdagi Thobal Turelgi ising asi sizinaba yadana lakpa adu nongmagi motpagi sang henjilakli Thobal Turelgi ising kalo haina Thobal River Conservation Committee na khongjang changsilingai chairakta ngasi nongmanini asida Turelgi ising asi khanghaudana motsinmagi sang henjilakpani haire Turel asiki khongbalda leiriba miyamna ising asi thawaina motlalabra haibegi chingnaba su phongdorakli amaromda ngasi anganba ayukta nunglaingoi puduna lakpa tata truck mapan miyamna thawal khetri lekai amadi moirang pali mapada thatlaba matungda makhoina purakpa nunglaingoi sing thawal thongkhong mayada leiba yasta ground da haidok hankhre Gari sing atu da tonglakpa miyoi sing Thobal Turel da kumtha handuna Turel adugi mosilakliba ising yanghankhi nunglaingoi haidok laba matungda gari sing adu mafam adu dagi chalhankhre marini nabasingna athuba matamda akan memit yang sangduna Thobal Turel gi ising mosilakpa thingnaba hotnadrabadi pamdaba thokdok phawba thorakpa yai hairi storage ngasi ni umni sto mo henjal le da usi mari leno tabuna khara bidradi yaro da Congress na sada marfudra taret loisilamnaba project sing BJP na sangaduna leire hana hanagi chief minister na phongdokibadu Congress na sada marfudra taret sel lokthokraba project sing haigadabani haina BJP gi wangang loisi SB join na phongdorakle Kanchipurda leiba party ki office ta pangthokpa paugimi fam amada mahakna makatana Congress lengakna sel lokthokraga loisindaba project kaya BJP na luchingba lengakna loisilakpada Congress na mihobodegi ngangloidaba wa kaya ngangle party asina insinduna Kishore Chandrabu khulai oina sijinnaduna irang sagana bahonare haina maral sikhi MU gi Oja Singh da insillaga irang sagatpagi chapchaba khudamchu Rahul Gandhi na Oja Singh thagatpa phongdorakiba aduna chapchaba khudamni Sports University sanana ba yathibi local ki lam Congress na lalona bahona rambadagi mai pak tabadagi kautrukdagi lam lawbada Congress MLA kharana et papirakhi haiki Manipuri lariba ngasi project thabak khudimaki 97% bill di moina lokthokraga thabak amata suduna thambado BJP na loisin mani aina masintanga thamjage makoina sahi tara mangas da semgat sagatpa afabagi wa ngakta ngangadi sahi tara mangas thokiba thawdo phattaba mayam dagisu akoigi daita lohum thai fact encounter gi case lising wachanga hena legiba curfew gi masing langam draba nimit LDS kam MDS kam amadi akoigi disaster management gi mang riba paisa mayam tribal boys hostel sani na rupa crore high kiba punamakse hojikti akoina ure aduga sibunamakki daita su makoina 100% love you ana simtang thamjage
बीजेपी की ट्रेजरर रॉबिन ब्लैकीना तेक्थरकलब कांग्रेस पार्टी मियामना इंथोकलब बीजेपी की टिकेट मिखल माई पाकपा ngamdraba kaya kausilaga saingak pinaba hotnariba asi kanaroi haikhe Sri Virena Miam Numit Avadi Hills People's Day Gana Praja Mayam Ziki Lady Bak Griffens in Tare development Lambi the Laiba Prajaga Pau Paunaba Prajaga Pam to quite the key democratic Oba Sasun say Sri Virena Sasu quite the democratic Oba Lonana Nundang Kitan Tiang with the Congress Matamda Pumangataru Nundang Mamsala Taritari Chatpakina the Hujiki Kidrena Prajaga Poliska Marakta Afava relation like कोई ममांगदा कांग्रेस शासन थेंगनग्रे नुंगिन पोपोपता बाजारदा रविना संजित हाटपगे केस तो बाउ नमजनबा नोंगदा मिसी मिना कांग्रेस ना पाले मतमदि याउद्रगदि खबर मालम दबनेबा हुजिकति मदुगी पाउ क्यात लैगिद्रे कयुम कांदा अहेन वलाक प्रजागी मायक्तग लाकदो नसीदि नीति एक्शन लौकली प्रजागी अपाम लंबी दे चलेबा Education Minister T.S. Rajesh Shyamna Mao Students Union gi marfu mangarak suba anniversary cum conference tobo field khulda haudokre thoromadada PSED Minister L. Dikho ADC Senapati gi members singamade civil society organization gi miyoi sing su saruk yakhi T.S. Rajesh Shyamna punsi habasi problem mayam amani masidagi ekhoina para tamgadabani masigi damak thauna lok singa masung pangal mathau tai naha singna tungilo singba amasung role model oirakadauri bani maramaduna naha singna matamgi mamal khangna chatnanaba appeal tawki Sangai Yumpham Higher Secondary School gi chahi yankhai mapung pharakpa Golden Jubilee Thoram School aski campus ta pangthokre thoram asida hanagi Chief Minister Okram Ibobi Khangabo Kendra gi MLA Okram Surja Kumar hanagi MLA Okram Landoni Sangai Yumpham Zilla Parishad Member MD Hebzur Rahman Pradhan Singh School aski Principal N Indira Su saru yakhi thoram asigi sarugama oina Sobenia ma phong bagaloina school asigi founder singi imong manung da khudol tamki Okram Ibobina tangdulai taba ing tapalam dama purak nabagi damag ay koy pumnamak education bo ehen mamit yang thamba tangay fade hogalak liban na hasing matik saba miyoy amamam oina na ba hotnagadabani haiki Ani subda isa isu si kamay tawraga matik saba like su haiba qualified to hen mizigi haiba pandam juda ne mayam puna mawana isi Ado mayam si patana like su haiba qualified uwaragadi magi mathau chatna ki na khana chaina ba ing munung su problem le ado sigumba mayam chingsi kero tawna na ko da koi mayam ona si Ngasi ayupung mapan makhairom taba matamda auto rickshaw amaga Centro Car amaga Bisnupur gi TV Center manakta thengjinna badagi miyoi ama sire ani sokle laikhidraba miyoi adugi maming pukhrambam samungau chahi humputaru ngaikhong khulen maning lekaidagi ni haire thodok asiga mari lenena Bisnupur Police na case ama laukhatkhre Lamdam asidagi poni mutkidanaba maikai kayadagi akanma kholau lairingai hauji sagol kangjai sanariba sagol ama Imphal East District ki manung chanba Yaralpat Mega School manakta sakangdaba singna hatoklaga sadong phaktoklaga hundok lamle samakhalasi masing nongmanong magi hantharaktuna mutkigadra haina mi paiba lairingai chairakta minung silaitana hatoklaga jinjak oina charakpa asi laibak thibani haina Manipuri Pony and Polo Players Welfare Association na phongdorakle Government ki mari lena ba department singa masung lanai lup singna punyamit yang sangminaduna mara laiba sing thidoktuna chairak pinana ba hon asi haire All Manipur Polo Association na su thokdok asi nungai taba phongdok pagaloina na wafam asina Manipur gi sagol gi maraibak kadaida oigadori bano haiba achauba wafam ama oirakle Hiramasiga marilina na Imphal East Police Station de FIR sanduna thigat pina ba haijaba laikhre January be mio sing phagatuna matik saba chairak pirabade asikuma thokdok asi matungda thoktaba hotnabada mateng oigani hairi Maira paibi ki maikhum uptuna ranba thabak chathariba sing thingauba mathau tare haina UCM gi President Sunil Karamna thamoiban gi ima khuntok an bi sanglenda pangthokpa kuntrani palak suba maira paibi hawdokhiba nimit thoramda phongdokre All Manipur Women's Social Reformation and Development Samaj Nupi Samaj na sinduna pangthokiba thoramadada Nupi Samaj ki President Thoksom Ongbiramani Laima amadi tongan malupki lusingbi kayana saruk yakhi UCM ki President Sunil Karamna makhatana ingkumjali singama samapan humbudra nithoidagi humbudra manga fawbagi manungda lamdam asigi naha kaya nisagi ipakta irak nakhi nupa singna nisada ngauduna lairingaida lamdam asida akanba sathiba act kayana amuk landarakhi maduda mara laijadra naha kaya security force na tamthina hatki
thiba khangdaba kaya su yaukhi loinana nupi kaya bu su sarak tambikhi asigumba tamthiraba thodok kaya bu lamdam asigi ima singna khutta maira paiduna ngakpa horakhi ngakna ngasi maksu tamthiraba ek adugi saitheng di kokpa laitri misam mana awaba taraba matamda security force ta sanglabadi awaba amuka hena mayok nagani ima maira paibigi manakta sanglagadi thawai hingani khanbalamda mamani asigumba laibak miyamgi lepa laitana chawba thodang lauriba maira paibigi maikhum uppa ima kaya thorakle masi tofam thokte asigumba thawong sing asipumna makna thingminaba matamoire haiki Maira Paibi Kayama Thola Agana, Maira Paibi ki Shaklon, Lowa, Adugi, Marakta, Society Sida, Toxale. High River, Maira Paibi, and Logo the role, Mayam Sigi, Salon Mayam, Wangada, Salaiva say, Masi Sapam Tokte, Masitawam Tokte, Maramadana, Aikoi. Maira Paibigi, Pasakaba Imas in a Naiva, Adugma Sakti, Adugma Dignity, Nakna Lena Bugitamakta, Maira Paibigi, Maikum Upaganda, Landamasida, I could put Saba Lonaba, Tongan, Ejian Namoina, Satar Payori was here, Masi Punamak, I call Timinabagi, type of the lay. Impal West Commando na ngasi konjeng lekai amadi ningombam area da combing operation sa thakre mioi samri yang khairom amamam to oina verification sa thaki BT Rota ki thangal kaithel taba temporary market set ki maning thangmada chatliba lambi gi saruki mafam kharada police na ngasi nungthil combing operation sa thakre thangal kaithel gi mafam kharada ki purakpa mioi sing yauna mafam adu da leramba mioi sing amamam to oina verification sa thaki mari lena ba saktak se yarom da badaki mioi tara nepal makha taba verification gi damak city police ta sinakre Manipuri Students Association Delhi amadi DAAMS na lilongdagi gafar hat kiba amasong Kishore Chandrabu NSA pansinduna phajin kiba yaningdaba phongdoktuna Delhi gi Bijoynagar hauraga Arts Faculty phawba candlelight concert amasat khre concert aduna Armed Forces Special Powers Act NSA muthatlu gafar mi hata senaba security ain gi bacherak bigadabani Kishore Chandra condition yaudana thadokna bataksilli Salaisa apunba luptil gi mapokumon thauram Manipur Press Club ta pangthokre thauramada da luptil asigi luching purel ke esnilakanta kangla phamthau gi thaupulen ingba mangang ukal gi luching pulen chanam nabachandra amadi sarit sarat Association Manipur luching pulen laisram lasamolna saruk yaduna thauram pangthokki Lisingani tara taruki jun thada stroke taukhibadagi laikanaduna lairiba saknairaba lilaroi kairau rajenda salai holdings private limited ki makaidagi sel amadi potlam kaya tengbang oina pikre sahi ani makhairom imung manungna awa ana kaya thaduklaga layeng lakpadagi ngasidi khong thangduna khajik chatpangam haure wangang badi ngamdri salai holdings private limited ki board of director member I Brojendrona Manipur ge saknairaba lilaroi asida company ki makaidagi angamba mateng pangjabani asigumba atangba artist ngasi yokat naba tungkoina satnagadaba policy lengak na semhaningi salai gi maikede ki suma khatana pangba ya ba mateng pangna naba sem sare haki ozana matam kuina haksangi pyum phatan lepase phatpek ozagi hangi lebiramba pangan thona dum phudok pidana maroi manau obisingbu lenagi phamak takta amukachu miyamgi mateng miyamgi thawan tawbirna bimta kunisi sorum thonjari musipunamak simapu mayam phamda jakpanisu ozagi damta thonijari Kairaura Jengi Machanupa Ningthaujam Gamona Mapabongi Khangna Sanaba Amadi Marup Mapang Kayana Tengbang Pibirakibelai Adubu Government ki Makaidagi scheme amatagi makhada tengbang phangbalaite matam sangna layeng lakpana sel thumgi awa ana kaya mayok nare lengang namit yang sangbirabadi imung manungna tawbimel khangba utkani haiki kibana maramorega chatpa khawding ngamagaju wa ngangbadi thoktriba wangang buji thokna hona bada koi mapalam da chapani hangde am hangde tanabudi tanajari da shen gi awabji leibnina koi sarkar da hakchil gi matang da kana ba kitang pibiraga laing bang ngam na bai sigi mateng di pam Inglisingani tarahumdogi constable lobagi fall haidorak pada OBC Meitei Pangalgi reservation dagi tribal sing da pithokibani haina chief minister na phongdokhiba wafam minority sing hak matpani haina Manipur Muslim Welfare Organization na wakat mifam chathakre minuthong hatata chathakiba khongjang aduna OBC Meitei Pangalgi reservation lengak na matpa yaroi Meitei Pangal OBC ki chada marigi reservation mangan ba yaroi haina dabi tawri Organization ki President Abdullah Phundrei Mayumna ST ki backlog laikhibana Meitei Pangal ki reservation saruk tagi lokthok pahaibasi minority bu thawaidabani thawong asimak police constable ki asida khaktana tana atopa thabak laubadasu chatharamloi haninga leiti haiki OBC dagi madu pigadamni haiba leirabraba ado itagde Meitei Pangal ni sara reserve khaidok piro adi matunu hotpiro
karamba khuwa no madro holi se karamba mawong no haba taseng na kanda tribal singi jo pibiyo to jo maitai pangal singi OBC gi maru na maitai pangal tana masi phangphom to rai singi bailon to ya roeba wala hori ba sing se masi mapung phana pibi ga dobni OBC maitai pangal singi amso OBC miyang gi future gi phom ne ba ngasi amuka madu gi da ai ko bailon to ba hore ba hayeng kari to rakne ha ko salam ko de saung no thole ba maram madu na ko tangai phadna masi khongang gi saksin jabni Khwaramban Kaithel gi akoibada lairiba street vendor singi chap chapa waroisin ama purakpa leitrabasu Kaithel ahumda potpham phamni pinupi singna akanba prasa pirakpadagi lenga ki mari lenaba singna Kaithel ahum gi akoiba mafam singda ngarangdagi hauna street vendor sing phaman khidre street vendor na maram oiduna Kaithel ahumda potpham phamli bi singi pot sitpagi chang hantarakpa amadi Kaithel ahum gi masak thihalakpana maram oiduna street vendor sing policy amagi makhada lokthoktrabadi Kaithel phamli bi singi card lengakta surrender tawragani haina chatkiba tang kuntarata Kaithel phambi nupi singna irang horakraba matungda mari lenaba singna street vendor sing phamandanabagi khongthang asi lokhalakibani amaromda street vendor singna karamba mafamda pot yolibagi amadi makoigi oiba tungkoina chanagadaba thausilama sembagi wafamdi mari lenaba singna yangsindre Kanglaipak apunba sinpang lupna Khwaramban Kaithel gi tongan ba unit singda lairiba chayatnaba sing loiselu haina IMC campus ta wakat mifam sathakre lup asigi insas loi tam pakpina Kaithel ahum temporary market nagamapal maringna singbagi chayatnaba sing mahud IMC amadi marilena basingna athuba matamda loisinbiyo haiki kumangase mokhoi car holder ngaktene car holder jingse kari marangi damakta mokhoina car holder oiraga mokhoi kari damakta pofam phama phangdin akhoi gi street vendor ne den lerami ba kangbu si temporary market te pusanbiri ba mioi singsi masina pai ba car sina kar ba car no car tuna yador bra dum yador bra natraga yaroi do bra hai ba sim phal mis palti masi angta lekhai ta na hona biyo Herbal Garden Forest Biodiversity and Conservation Development of Green Campus in the Schools of Manipur Haiba Thimda Nomagi Awareness Program Pangthokre Northeast Institute of Science and Technology Lampel Fatna Sinduna Pangthoki Pathoramadu Mari Lenana Class 6 Tagi 10 Paubagi Mahiroi Singi Oiba Spot Painting Competition, Essay Writing Competition, Extempore Speech Su Pangthoki GB Plant National Institute of Himalaya Environment Sustainable Development Almora Uttarakhand ge matenga loinana pangthokkiba tharamadada hanagi Minister Dr. M. Nara former Commissioner Dr. R.K. Nimai Mastek Director D.S. Surendranath Central Circle Forest ki Conservator L. Joy Kumar amadi Northeast Institute of Science and Technology Lampal Pat ke Principal Scientist Dr. Huidrom Bir Kumar na singbana athoibe mithunglang sin oina saruk yakhi Mahiroi Niputaruk na saruk yaduna pangthokiba spot painting competition, essay writing competition amadi extempore speech ke makok mathang taraba mahiroi singda athoiba mithunglen singna certificate amadi sel gi mana sing piduna pokning thogatki Private Schools Development Council Thobal District ing asipam ki basahi ki mifamna KS Menjor Mangangbu President L Saktidarbu Secretary General oina khankre ISDB gi service provider ama oriba X cable khagempali panthakki thangjam bondagi samuksam phawbagi marakta ngasi numidang sakhangdaba singna fiber cable meter humudra rom kaktuna huran khre masina maram oiduna line asina puba area da signal piba ngamludre line kakniba mioi sing kana gumana khangba yawrabadi pau pibiyu mokhoi gi mathakta chapchaba thabak lokhatpaga loinana pau pibi rakliba singda mana pigani hairi hojik marak thana tin break amatang laujari angang oiringaida aina ningai hek tawbada pabungna achapar hekta leibi aigine bo hairadi pabungna adum aisu ningai adum tawsinne adubu khanghaude kaungamlaroidaba wari machak kaya ga sagonaduna chatpatari ngasidi. This wedding season, let us celebrate togetherness with Taret's Jahapuja. The Blossom School, a home away from home, is a place where the young come to realize their potentials and grow into well-rounded individuals capable of materializing their dreams and talents. We focus not only on academics but a wide range of co-curricular activities, all of these when it matters most, the early childhood years. This is why we believe that well begun is well done. Come be a part of the Blossom School. Kanghanjaba Salai Agro Products Private Limited na Aikoigi Nungsijaraba Yelhomi Singi Mapamda Hangam Maru Pau Yangang Ahingba Amasung Akangba Sing Ahingba Amasung Akangba Sakhau Puriton Morok Akangba Kangtak Gihu Jira Amasung Padigo Maruna Singba Potok Sing Asigi Supplier Kaujari Akupa Marol Gidamak Pijariba Address Amadi Phone Number Asida Contact Tobiyo.
Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu Christmas samadi anubu chahigi mega offer pijari offer sing adudi Wagoner rupees 51,500, Alto 800 rupees 36,500, Alto K10 rupees 36,500, Vita Brezza rupees 15,000, Zaya rupees 44,500, Swift rupees 26,000, Celerio X rupees 46,500, Eco rupees 14,000. lakaduriba 2019 dagi gari gi mamal hengatcharagani masigi mamangda akakdaba matamgi achouba offer asi lobi ho Eastern Motors Maruti Suzuki Arena W Square Home Spa Kit. Give yourself a spa makeover, all in the comfort of your home. W Square. Why wait? Preventive cosmetology now in India. Miyam da Kanganjaba, Charumai Thadok Pigano, Lofam da Chaikhairaga, Microbial Decomposer Season Naduna, Laypak Layhau, Hengat Hansi. Saru mai thabana saru da yauba pambigi machinjak ayamba mani lomduna manghalli loinana nungsi chu molhalli saru patha laga amuk hanna khojin basina lokpham da organic matter hengal halli saru lokpham da mo hanjal hallasi Kanghanjaba Salai Agro Products Private Limited na aikoigi nungsijaraba yelhomi singi mafamda hangam maru phau yangang ahingba amasung akangba sing ahingba amasung akangba sakhau pureiton morok akangba kangtak gehu jira amasung phadigo maruna singba pothok sing asigi supplier kaujari akuppa marol gidamak pijariba address amadi phone number asida contact tobiyo Manga Life Care, Minuthong Imphal, providing 24 hours medical emergency service, well-equipped ICU and ICCU, super specialty OPD for cardiology, endocrinology, gastroenterology. Manga Life Care wishing everyone a very happy and a prosperous New Year 2019. Manga Life Care excelling in intensive care. Break it ungda taramna oksari makhataba pauda bye bye amadi new year numita pamdaba thodok sing thoktana ba more police station da police amadi tongan ba more da lairiba civil society organization singaloinana mifam pangthokre mifam aduda bye bye amadi new year numit asida more town manungda kari thabak paikhat payabagi habigi matangda kupna khana naina khre numit asida makhol ahoba bamulana chingba than da ba haiba wafam yauna khana naina khi Ngasigi mifam aduna More Police ki Additional SP KS Robinson, More Commando ki DSP Thomas Thokchom, More ki OC Letkaho Wifi yauna atay police officer Singsu yauna saru yaki. Generation Scott Okrulna Dancing for Science Cyber Team da Dancing Legacy lisingani taranipal ngarang pangthokre. Okrul ki town hall da pangtokpa thauramadu India ki tongan ba mafam dage dancer kuntra marina saruk yakhi dancer singna makhoi ki haithoi singthoi ba sing utki Pokso Act lisingani taranithoi ki matangda nomagi aba awareness thauram ama kumbilai achawa mandap ta pangthokre District Child Protection Unit Bisnupur Social Welfare Department ke sponsorship makhada Humanism Foundation sinduna pangthokhiba thauramadu Manipur State Development Corporation ki chairperson S Satyabhama District Child Protection Officer N Nandeshyam Humanism Foundation ki advisor Bobby James Waheng Bamsu Saruk Yakhi Childline Bisnupur ki Director L Pisak Loktak Ima Observation Home ki Officer in charge Ajoy Kumar na resource person oina wangangki Laima Group ki taruk suba mapokumon ka marilena na blood donation camp mga sising sa may wang magkongoro talaiba Laima Auditorium da pangthokre Laima Group ki staff Marfu Henmana EPK Laima Group ki President LJ Balantana miyoy bagi punsi kanana ba pandam da EP bagi camp basi pangthopani haiki Sumthang Solution ko ba private limited company amagi anisuba mapokumon thauram ngasi Manipur State Museum da pangthokre thauramadu company asina food home delivery service ki website amadi Manipur matrimonial service so hangdokre
Thoromaduda Manipur State Museum gi curator Minasri Mairenbam, Sumthang Solution gi director Yumnam Paikhomba, managing director Mutup Romakanta, film actor Bonnie amasung Kaiku Susaru Yaki. Minister Karam Syamna apaba tabak na sakot pagi matau tambadai khoi khudimang na pungning thogat bigadabani state asi mangomda sangsinaba honabada lengak amadi miyam punna satminaba mathau tai haiki. Entrepreneurship is what alone city king mamamore. After a few years in Manipur, what happened by the authority steps in the Manunagi, Manjin Tan, Sakarabski, in Pure to house in the city, Ubopangia. Equate human brain, the scene, Pire, which shown. Adumagi Masagi, the Timber Terrain, to come to the Adum, the Punchi, the Michael Parker. Lamjingba Group ki Anova Financial Institute Lamjingba Nidhi Limited ngasi Health Minister L. Jayant Kumar Nagamapal Rimstrota Hangdokre Thoromaduda MLA Susildro Amadi Lamjingba Group ki Chairman Sanasam Zeki Mangang Susaruk Yaki Sanasam Zeki Mangang na chahi amada chada taranipal khak interest lauduna lamdam asigi miyoi kayada loan pigadauri haiki Minister Jayant Kumar na Puksel Sengna Kathok Pagaloina Masana Masabo Anobo Wakalol Putoktuna Tabak Toba Pamba Singda Lengak Namateng Pangnanaba Sem Saduna Lay Haiki. I lied of an innocent couple of Kamato quick inakulutung the tea. I lied of an I delight of an inner. Lupa Homaka people Makagi Super Pine Ching the Sara Nang Camp will Lindo University. How long you live? Homaka people get ching a lady, it's a disgrace. But the moment the Matanda in Jeremy Hayamakil Manipur, together, Bapangilam Digil Pahomuka, the Kaji, the people Ching Charaga, Hingani Madun Lori, and Kalamatu pension from the Wiki. They got to have a ching digression cut from the Wiki. I come in Pune, long neighbor. Razi to come with Emily, they say, Councillor, they say, Yamba, they say. But Matimo to come out of why I couldn't Mamangi, I love it in the town of Ching in the town of having a bit of the other person. I lied it in Pumba, Nakolo. RK BYG Makada Nomagi Obalami Singe Awareness Thoramama Bisnupur District Tera Kongsang Bida Pangtokre District Agriculture Officer Bisnupurgi Makada Moirang Kendra Apun Balomi Lup Amadi Harikon Manipurna Sinduna Pangtokiba Thoramaduda SDO U Somarendro Harikon Gi President Al Ratan Kwakta Municipal Council Gi Chairperson MD Meherudin Pubalagi Pradhan N Ranjit Tera Kongsang Bigi Pradhan L Basantasu Saru Yaki Wabgai Kandragi Manung Sanba Usiwa Wang Magi Sekmajin Tongdagi Kela Kong Paubagi Lambi Koilas Taramlaga Mate Karaloi Sindana Tamlamba Yaning the Pongdoktuna YSODA Amasung UWPWC na Lambi Tingmagi Kongjang Sangsin Kray Lambi AC Lising Anitara Humdoi Tara Marigi PMGSY Gi Makada Latip Kauba Subcontractor Amana Subani Kela Kongdagi Mayang Imphal Maibam Tong Paubagi Saruk Loisin Kraba Matung Usiwa Wang Madagi Kela Kong Matsin Paubagi Saruk Loisindana Tokibani Laikagi Club Amadi Mera Pabi Singa Mamang the Kayarak Pamina Duna Lambi Matek Asi Semzin Binaba, Kangan Malay Krabani Adubo, Nasi Pauba, Yangsin Bidaba the Gilambi Tingmuki Kongsangasi Sangsin Bani, Hiramasida, Marilinaba Department, Yang Sangduna, Lambi Matek Asi Semzin Rabadi Kongsang Kaya Sangsilagani Heidi. Concrete Krachara Maga Matak, Leba Krachalame Pakaz, Lobidi, Ondona Natechadra Piva Maiba Yore. Machine Marilina Authority, Atu Matam the Yangsin and Janingi. Nagamapal lagi Kuyatong Pabagi Lambi Semba Ama District Lamp Tanbagi Mong Matamiam the Pambagi on a Teneba Mong the Semlak Babo, Yaning the Bafong Doctona, Lambi Koilas Taba things in Krabamatung Dangasi, Lamdam Adom Gimiam Amadi Mera Pabisinga, Punkara Lambi things in Lure, Lambi Tingmagi Pau Tabadigi Mafamaduda, Police Amadi Marilenaba officials in Laktuna, Lambi Tinglibasinga Warisanaki, Warisanaba Aduda, Maira Pabisingi Makedegi Pongdokibada, Hauzik Sayet Nabalebedegi, Nagamapal Lambida Yum Tare Loktokana Ladiba Asi, January Gitang Tarani Toy Pabagi Manunda, Marilena Basinga Yasinaba Puraktuna, Loktok Trabadi Makatana Kongjang Jangsingani, Haiki. Tankuni Pan Bagi Manunda Sarkana Makata, but Bolokot Trabadi, Tankumapandagi, Koilan beating, Bagi Kongjang Jangsil Lagani, Haidana, Kohataki Vanaduna, Masija, you Puntares, the game with Talam Bizis and Jalivani, Kongjangsi. How's your Koina? Mayam, Disigi, me Tare, the Ate engineer Tarakana Wari Sanazari, Adu Yanabasi Poraki, how would you quay Makata Konjang and Sanction?
Chama Marfunithoi Suba Battalion BSF na Nongdam Laikoising Amasung Oksu Ningthemsa Khulgi Solar Street Lighting Pikre Club Amadi Lekai Gilup Singda Polam Sing Sinabagi Thoramaduda Battalion Asigi Officiating Commandant Thoksom Binot na Tungda Sumiam Gidamak BSF na Tabakayamarum Pakatkani Haiki Ziri lambida potsai puba gari dagi police na sel laure haina United Ziribam Social Development Committee na phongdok liba wafam aranba police ka miyam galainari ba mari thadat na ba honabani haina Ziribam police ki SPMOB na phongdorakle hiramasigi matang na ngarang Ziribam gi Civil Society Organization Drivers Union amadi JDO Singapore na mifam pangtoktuna khanabada hairiba committee asi leite haiba khang mangamle police na sel lawi hairiba sisu driver union gi miyo singna siguma thawdok leite haina phongdok na rakhi Sunglai Laitaba Committee Amana Asiguma Pau Media the Hapsin Basilaibak Tibani, Kariguma Police na Paisa Lauram Lahabagi Matik Saba Praman, Sapsana Putok Piu, Makobo Angu Betabag, Sapsana Lokatkani Haiki. Unabagi, Asigula propaganda, defamatory reputation shokwa, allegation assishu, Equina, Kitang, Kantaba, Walho Badigi Dobra and Kali, Maralevimi Putoksi, Aduga I have Madugi Matam Sana, Madugi Choktabagi Matam. Bharatiya Modi Army na Sinduna Sura Sanpur District High Court Kendra ki manung sana laiba Songphar Kholdang asidagi mai ngalhan khre Bharatiya Modi Army amadi Sagang Area Development Committee na Sinduna pangthokiba thoromaduda lub asigi National President Sidul Tribe Adim Pamai amadi State President K Bisorjit amadi Samulamlan gi SDO Khamilang Haukip Susaruk yaki Adim Pamaina India na ning tamba sahi humudrani thoi suraba phawba singi manung yamna hanjinba mafam sunnataba hauzik Congress ki President oiriba amagi kendrada mai phanglamdaba asi angakpa phawi Modi Army ki pandamdi sothana lairaba mafam sing chakhat thorang yohanmani haiki Haujikdi BJP Congress tongan ba NPP NPF adu haina tawga leiba yade prithvi gi ahongma changes Kamai Toraga super power laksige haina nainaba matam asida hauzik young and dynamic oiba ekoi honorable Prime Minister of India Modi na lairiba matam asida ekoi su punglon khangna jagoi sadaba taraga di development si lak oiba Hawajar Charubadagi Imphal East District ki manung sanba Uyumpok maning lekai degi imung ani ki miyoi taramari CIC Sagol Mangda Pukatuna laikana kre Hawajar adu miyoi sing aduna Uyumpok maning lekai dalaiba Yumkai Bambi Mola Mapuroiba Ibo Chawdagi lairaga charubani haidi Khangabo Kendra gi MLA O Surja Kumar gi midyang makhada Khangabo Kendra Youth Congress Committee na Sinduna Ojala Scheme gi makhada Sangayumpam Nungphau gi yumthong humphuda lemna gas phangan khrei Sangayumpam Nungphau mamang lekai da pangthoki patharomaduda ward member amadi Fazur Rahman Khangabo Youth Congress ki Vice President Firoz Secretary Toton Basusar yaki Apunba Manipur Kanba Imalup Amkilgi Finance Secretary Sumati Oinamna Lekhitabada Amkil UCM Iraibag Inat Janura Loina Silon Apunba Nupilup Amadi National Identity Protection Committee Nipkona Awaba Phongdorak Le Kumpipa Thangkhosai Haukip na Lekhidabada Kangpokpi District Kuki Furup na Awaba Phongdokre Kangpokpi Town Committee ki members na Awaba Phongdokpagi thormama ngasi committee ki office ta pangthoktuna Lekhidraba lusingba asiki mafamda ikai khumnaba utkre Kangpokpi ki yumthong singda amuba firal tangkhai singkhatuna lusingba asibu ikai khumnaba utkhe cycle gi miyam na so thangkhosai Haukip na Lekhidabada Awaba Phongdokre Kuki Inpi Manipur ki tam anirak President Oramlaba Thangkhosai Haukip na manung matam sadana laikhidabada United Committee Manipur amadi National Identity Protection Committee Ekodom amadi Mitai Council Morena awaba phongdokre mahakna lairingai matamda Manipur gi ching amadi tamda hingminariba phurup khudingmak nungsi chanana hingminanaba achauba thodang lauram baluchingba amani Mahakna lekhidaba asina lamdam asida mention ngamlaroidaba awatpa ama lehoragani mahaki lehoriba imunungi awabadasu lupna saruk yari hairi hauzik sanabagi pawa mu pizari
Kakching lamkhai da leiba kunipal suba sector Assam Rifles ki miyang makada kuntramapal suba Assam Rifles na sinduna Peace and Unity haiba pandamda Assam Rifles singtam ran lising ani taranipal ngasi pangthokre. Sakpi karongi saluk ground dagi sugno phawba kilometer tarahumdogi half marathon adu battalion asigi CO PPS Sawhana lamthaki tharomaduda Kakching Kendragi MLA Y Surchandra Hianglam Kendragi MLA Dr. Radeshyam Yumnam disaster management ki adim panmai susaruk yakki. Often under 14 amadi senior citizen haina tongan bakanglup khaiduk tuna pangthok kibelam jeladuda punna miyoi lising amachani romna saruk yakhi makok mathang tarabasingda manamatum yanthokki. Rajasthan da mathang sahi ki January 13 dagi pangthokadawriba humbudramathoi suba senior nipunipal suba junior 13 suba sub junior national track cycling championship da saruk yarunaba open selection trial ama January 3 da Komalampak sports complex ki cycle velodrome da pangthoklagani. Nupa macha amasung nupi macha rider singna January 3 fawbagi manungda Manipur Cycling Association gi secretary da report tawrna bakhangale. Ani suba saik babu macha trophy lisingani taranipal team kontrani thoina saruk yaduna Khatri Awanglaikai Princeton International School football ground da hokre hokdokpagi tharamna Saudi Arabia de laiba Consul General of India gi representative Zeda Sheikh Nurul Hassan trust ki chairman Nur Muhammad Khatri Gaon Jilla Parishad member Nazirul Islam su saruk yakhe. All Ziripam Sports Association Sinduna P. Tilotama Memorial Trophy Tarataruk Suba District Level 2nd Division Football League Team Ahum Nasaruk Yaduna Ziripam High Secondary School Playground Hokre Ngasi Sanakipa Master PSG Kalinagar Amasung KSC Rani Van Gol Mari Sanaduna Draw Zatkre Hauzik Makata Basanabagi Pau Boyaning Tozamdagi Amuk Pangbigani. Kumuksa Mingosa Sing Memorial Trust and sponsor Toraga All Manipur Football Association na Sinduna Mamang Sahigi September tang Taruktagi Team Taranitwe na Sarug Yaduna Kumulampak Artificial Top Ground da Sanapa Hokiba Taranitwe Suba Manipur State League ki ngasi knockout stage ki Top Ground asida Sanakiba Ahanba match ta Traw kwa Kaitel na Southern Sporting Union Singdamaibu Goal ani amada Maitiba Pikibani match asida Maipakiba Traw kwa Kaitel ki goal ani du MD Sahaba Samadi NG Inaungchana match ki taratare suba madi humpuni pal suba minita sankibani match asida maiti kiba Southern Sporting Union Singdamagi amatangar ba goal aduna o ajaina match ki tarataruk suba minita sanki match asida Southern Sporting Union Singdamagi sanaroi Rosiki da match conduct tokiba referee na yellow card utki League asigi ani suba match ki sanakibada Sagolbal United na M Khawambu goal ani sinoda maiti bipikre Sagolbal United ki mai pakibgi goal ani du ke aista Zudin namadi Ilmin Hockey Long na match ki niputare suba madi mariputaruk suba minita sanki match asida su M Khabamgi sanaroi loyang ambada match conduct tokiba referee na yellow card utki League asigi mathangi match tha sigi tang anigi ayupung taramathoi taba matamda ahanba match oina M Khabam amadi Dem Rocks Sengmaiga Sanagani ani suba match nungtilpung amatabada Mudbaline Athletic Club Sadar Hills amadi Southern Sporting Union Singdamaiga Sanaragani All Manipur Polo Association na Sinduna tha sigi tang kunipal dagi polo team taruk na saruk yaduna Imphal gi mapal kangjibung da sathariba sahi tratruk makhagi ani suba Junior Boys State Polo Tournament ki ngasi sanakiba match ta Ex Polo Club Wangkhaina KNMM Riding School Team B Singdamaibu Panjal Nepal Sinoda Maiti Pikre match ta sida mai pakiba Ex Polo Club Wangkhai gi Panjal Singadu T Herozit na ahanba ani suba ahum suba madi Mari Super Sakar da Panjal Mari Sanki Ai Rahul na ahum Super Sakar da Panjal ani T Ace Boynawa madi T Dennis na match ki ahum suba madi Mari Super Sakar da Panjal amamam chanduna match si mai pakibani Amaromda Association asina sinduna ground asida team mangana saruk yaduna sathariba taramari suba Women's State Polo Tournament ki ngasi sanakiba match ta KNMM Riding School Singjamaina Thamaiban Youth Polo Club Team B bu Panjal taruk amada maiti bipikre match asida mai pakiba KNMM Riding School Singjamai gi Panjal singadu Tana Thaudamna match ki ani suba madi ahum suba sakar da Panjal manga sanki atopa Panjal aduna Nilu RK na match ki ani suba sakar da sanki bani match asida maiti kiba Thangmaiban Youth Polo Club Team B gi amatangar ba Panjal adu ISP2 na match ki ahanba sakar da sanki
M Ravichandra Trust Kyangway na sinduna tha sigi tang kunithoidagi tim taranipan saruk yaduna Kyangway Ideal High School Ground Kyangway Mayalikai da sathariba Tara Suba M Ravichandra Memorial Football Tournament ki ahanba quarter final match sanakrabasu ngasi sanakadaba ani suba quarter final match NSS Team B Pungdongbam amadi Panthoibi FC Langthabal gi match sanaramdre Thajaba yaba pau amagi matungina tournament asi conduct tawriba official sing All Manipur Football Association sinduna pangthokliba Manipur State League ki match official oibana maram oiraga ngasigi match asi sanadaba oigani hairi masina maram oiraga pau loba saloba pamisingdadi awaba kaya mayongna halle ngasigi match sanadabagi maram amadi haying ahum suba quarter final da FC Arabti amadi RFC Khamnam leraki match lerabasu organizing committee na serol thadoraktabana sanagadra sanaroidra khangbangamdri Sajing inat kan balup na sinduna tha sigi tang kunmanga dagi tim taramathoi na group ani thokna khaidoktuna sajing kangjebung da sathariba kunthra suba langthabal kendra interclub sports meet ki football masana gi ngasi sanaki ba match ta NSU Naran Konjinna MRC sajing maireng khongbu gol ani sinoda maiti bi khre NSU Naran Konjingi mai pakhibi gol ani du Y Suranjoy amadi TI Suresh na match ki kunthra nepal suba madi nifu taruk suba minita sankhi Hayeng nungtil pung ani tabada NSFC Naran Kunjin Mayai Likai amadi Sidol Singkhong Likai ga sanagani Humphum the Super Sarsor Sansing KCSI CBE Memorial Likam Nood Open Kang Tournament King asi sanaki ba match ta KKCO kai samthong enlambam lekai kangkhutna Nikon kangkhut nilikutibu maiti bi khre Manipur Kang Association gi ming makhada Singjamai Kang Association na sinduna tha sigi tang kundagi kangkhut tarana group ani thokna khaidoktuna Singjamai Kangchang da sathariba tournament asigi ngasi sanaki ba match ta KKCO kai samthong englambam lekai kangkhutna Nikon kangkhut nilikothibu panjan tarahumdai nipal da maiti bi khibani hayeng kangchang asida LSK kangkhut wangoi amadi IWKK kangkhut kongba usekon ga sanagani Impal West District Football Association na sinduna tha sigi tang kundagi team nipan group ani thokna khaidoktuna BMSC ground tabung khokta sathariba kunmanga suba L Sangita Devi Memorial First Division Football League ki ngasi sanaki ba ahanba match ta SCK Kodongpo Piamadi Siko Lorimbam lekai gol ahum sanaduna draw satkre ani suba match ki sanaki bada group center share pe blangjingna thau thangmai banbu gol mari anida maithiba pikhi School Games Federation of India gi ming makhada Madhya Pradesh ki indoor da tha sigi tang kuntaruk tigi kunthra mathoi pawo pangthok kadoriba sahi 38 makha gi nupa masa amadi nupi masa gi humpu mari soba School Games National Bovenam Championship ta KG nipu gi kanglupta CI Salin KG nipu mari gi kanglupta Niruta Thodam KG Yankhai Nitho gi kanglupta NG Ranjita amadi KG Yankhai Tru gi kanglupta S Neha Sanuna gold medal lokre KG kunthra nitho gi kanglupta na W Bindarani na silver medal lokhi KG kunthra to ki kanglupta Semichon Jingkai amadi KG Nipunipal ki kanglupta TS Elizabeth Siruna bronze medal amamam lokre KG Nipu manga gi nupa masa gi kanglup ki pangthok bada S Robinson na gold KG kunthra manga gi kanglupta MD Anal Hagamadi KG Yankhai ki kanglupta S Suresh na bronze medal amamam phangkhre District Sports Association Bisnupur na sintuna Bisnupur Mini Stadium da sathariba manga suba Ice Pisak Memorial First Division Football League ki ngasi sanaki ba match ta NCYWO Nungsai Siruna LYBO Sothe Bugol ama sinoda maiti pikhi amarom da ground asida sathariba tarahumdoi suba N Balananda Memorial Second Division Football League ki ngasi sanaki ba match ta UYDC Upopina SEBA Naran Sena Bugol ani sinoda maiti pikhre Association asina sinduna ground asida tha sigi tang tarani thoidigi team tarena saruk yaduna sathariba ani suba L Itomsa Memorial Super Division Football League ki ngasi sanaki ba match ta FC Moirang na Trupu na bolbu gol ahum sinoda maiti pikhi NYT ke thangai ban thingen pokri mapana sinduna tha segi tang tara dagi team kunmanga na group mari thokna khaidoktuna NYT ke ground thangai ban da sathariba ahanba NYT ke day night under 15 5 men aside soccer tournament ngasi sanagada ba ahanba match ta KBFC laktabadagi konthok jam makha lekaina walk over lokre ani suba match ki sanakibada langai sanjemba khunongna kaksa khurai khumidok gol ahum amada maiti pikhi ahum suba match ki sanakibada Singya FC thangmaiban sinam lekaina Ukal FC Uripok Basaspati lekai gol ani amada maiti pikhre Thagasani boyai makhatana inga sagi pau amuk phangbigani
Environment Directorate ki phangkiba ngasi goikiba inga samani nugjugi pauda khwaidiki sakiba Celsius degree 16.4 khwaidiki ingba Celsius degree 4.4 ani Nuksita yawa ising manilgi sang maximum da sada 43.9 mga minimum da sada 19.4 oiki Ngasigi nong sukibagi sang 0.4 millimeter ni Loslak pada maru iba pau amok Human Resource Matik sana changkat bakakana apaba tunglam sat ama sembangam ngani haina Deputy Minister Waijoy Kumar na harkre Congress na Birti Kendrajit ki chama humpuni thoi suba mapokumon thauram pangthokre amadi lenga ki mari lena basingna thobal turel gi ising kanma ngamdre haina thobal miyam na penadre ngasi ko na di ISTV na pizza ba Manipuri pau matang sa lo sanjari miyang tabili ba pum na magpo ang kana